Pung kunmari ki manungda rimsta pukalak mioi ani leikhidre irang thokre Regional Institute of Medical Science rimsta layeng mioi sing leikhidabagi thodok tuina thokli ngarang ahal orba nupa ama leikhidra matung nupi amasu angang unaraba matung laikanaram laga leikhidre koisaunaraba imung manunggi mioi singna ngasi ayuk leikhidra nupi adubo layeng muni haiba doctor ama tamthina phobdagi laikanakre pung kunmari ki manungda hospital asita pukalak mioi ani leikhidra mioi amana angang unanaba lakhibi nupi amani mahaki mamingna sing subam ongbi nongthongma manchu mapuroiba sing subam nirani mahaki mapamna thawaldagini aduga lilong sajing mamang lakai da mayom palakpani mahak thasigi tara tarukte angang unabaga mari lenana hospital asida emit taruk leikidabani mahaki cancel doctor na gainigi doctor pritam nei rang nongtil pung amarom taba matamda angang unanaba operation tawki aduga pung ani makairom taba matamda angang nupi ama unaduna operation theater dagi puthorakki hairi operation theater dagi puthoraklaba matungda manchu gyan tana thoraki amadi masa nupi bu khomlang su ilamki adubo numidang wairam pung ma makairom tarak pamatamda manchu I ha tharakpadagi operation amuk tawdaba yararoi haidon operation theater insen ki operation adu da manchu gi angang khausu lokthokki hairi numidang pung tarelom tabada operation loirba matung manchu niro ICU da pusin kibagi lonena I bottle manga su kapki hairi adubo ngasi nongalam dai pung ani makairom taba matamda manchu leikidre habagi pau pirakki pau si tabaga ngasi ayuktagi khoisaunarba patient party na rims ki MS ki office yaung akai toy thon khebagi lonena cancel doctor pritam fu ki soklaba pritam hauji ICU da laying li hairi manju ki thawa yaudrba haksang haus niro ICU da layri amadi yanaba puruktraba fawba masa lokiroi hairi patient party na taliba demand doctor ki license kakkadabani hairi thodok asiga mani lenena manju ki apokpi nongthomum saman operation loiraga kan lehuribi masano pi leitra heba tabat angakpop amadi fawi Hiram Sidamari Lenaba authority mi eng sangbi na suma na apel tauki amaromda Impal East ki bamun kampu makale kaidege yambem sanjoy asisu leikhidabagi imung manung na phongdorpagi madung enadi leikhidrabat sanjoy sayeng nai haidona ngarang ayupung mapalom tabada Rims Hospital ta pukhatuna layeng ki doctor ki pautang matung ina layeng laba matung yumda halaki adubo nungtil pung anirom tabada masa sonthar I haidona amuk ana Rims ta pukhat ki hospital yorba matung na masa oxygen happy na mathok tawriba doctor sing da haizabada hapkhidi hairi adubo numidang wayang pung manga makairom tabada khanghutana leikidabani thodok asimak section dabadagi thokpani haina maral sira dona ngarang numidang hospital campus manung irang thoki adubo pamdawa thodok sing di thokkiba leite lonena senariba doctor charak pidriba fob asibak sang lokiroi hairi lonena misi asigi matangda lekai miyam amadi club ki obe mipam amusu pangthoktuna makhatana tawgadaba thabak singi matangda khanakre hairi Rims ke professor soalam keba hospital ke property thugairam keba condemn tawi lilong sajing dagi sing subam ongbi manju koba ama yamna complicated oiba surgical delivery ama pangthokraba matungda leikhidabagi thodo adu Rims ke authority ki maikai dagi nungai taw phongdorok lelonena leikhidabagi imung manungna thengnauriba awaba singda saruk yari haina Rims ke media cell na thadorok pa cherol amana hairi Serol asina makhatana hairibana thodo asina leikhidabagi imung manung amasung local ki mioi singna satakiba protest Rims ke professor ama aso apan nangmata natana hospital ke property kaya amanga ta thoki public property kai thugai toba medical professional singda ku thaba musung hiksa gi thawong sing sattaba haibasi aina yadaba thawong amani asigumba thawong sing asina ngai fadana mathau tariba healthcare service ta akaiba thon badana tana leba asigi leiriba law singi makada legal consequence mayok nabagi invite tobani Rims ki professor ama aso open nangan kiba amusung hospital ki property sing amanga ta thon kiba do Rims authority akan mong na condemn tobi hospital authority ki mai kai digi aina yaba mong da thodo adu ki chap saba khangdok naba amusung grievances sing adu ko nabagi damakta mathau taba tabak sing lokholagani hairi India ki democracy mapung phadaba democracy ni India ki democracy mapung phadaba democracy ni multi party democracy system asina voters sing bu lalolpot amakum ohalle ekoi khudimakta cancer laina ka manaba corruption ki marama sandoktuna furup asi mating leito furup ama ohalle naha sing na top wakalo ramaga lonena mang thaduna arakpa changi haina social activist ningthemcha sanayai mana phongdokre wafam asi ngasi Southeast Asia Human Rights Association sinduna India da tiluraba matungi Manipur haiba thimda nongma ki oiba interaction program ama palace compound da leiba lamyan da sanglenda pangthokkiba thawronga mani lenana phongdokkibani maning makha tamna leramba Manipur na Indian Union da kumjali singamaga samapan ni fumapan gi September kunga mathoi da tinkiba dubo ningsing duna pangthokpa thawrma duga mari lenana sanaya mana makha takibada India da tilurba matungi Manipur haiba hiramasi khanabada ekoina India da tilutri mamangda karam phibam da lerami haiba khangba changi India da
ꯇꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯆꯍꯤ ꯀꯌꯥ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯔꯝꯈꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯃ ꯂꯩꯗꯨꯅ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤ hiram ꯈꯨꯗꯤꯡꯗ ꯁꯣꯠꯊꯕ hiram ꯈꯨꯗꯤꯡꯗ ꯂꯣꯏꯂꯝꯗ ꯂꯩꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯛꯂꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯁꯦꯝꯂꯤꯕ ꯂꯩꯉꯥꯛ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯣꯕꯖꯦꯛꯇꯤꯚ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯕ ꯂꯩꯉꯥꯛ ꯑꯣꯏꯗ꯭ꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯔꯨ ꯃꯨꯊꯠꯄ ꯀꯜꯆꯔꯦꯜ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯆꯨꯅꯕ ꯂꯩꯉꯥꯛ ꯑꯣꯏꯔꯛꯇ꯭ꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡ ꯇꯝꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯇꯥꯍꯟꯕ ꯀꯥꯈꯜ ꯅꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯂꯩꯍꯟꯕ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛ ꯃꯅꯤꯄꯨꯔꯒ ꯆꯨꯅꯗꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯛꯄ ꯑꯁꯤ ꯑꯍꯣꯡꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯜꯂꯛꯄ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯅꯤꯡꯊꯤꯅ ꯃꯦꯅꯦꯖ ꯇꯧꯗꯦ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯕ ꯉꯝꯗꯦ ꯃꯤꯇꯣꯞ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯒ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯇꯧꯔꯛꯄ ꯑꯁꯤꯃꯛ ꯃꯅꯤꯄꯨꯔ ꯁꯦꯝꯈꯤꯕ ꯐꯥꯎꯟꯗꯦꯁꯟ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯆꯦꯂꯦꯟꯖꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯅ ꯃꯨꯟꯅ ꯈꯟꯅꯔꯒ ꯐꯤꯔꯦꯞ ꯂꯧꯍꯧꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ